ꯅꯤꯡꯊꯝ ꯊꯥꯒꯤ ꯑꯃꯦꯡꯕ ꯅꯨꯃꯤꯠꯅ ꯃꯈꯥ ꯃꯥꯏꯀꯩꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯩꯁꯥ ꯋꯥꯠꯂꯕ ꯅꯤꯡꯊꯝ ꯊꯥꯒꯤ ꯅꯨꯡꯊꯤꯜꯗ ꯂꯩꯃꯥꯏ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯈꯣꯡꯒꯤ ꯃꯨꯔꯇꯤ ꯁꯥꯅ ꯁꯥꯅ ꯑꯊꯥꯞꯄꯗ ꯗꯨꯝꯁꯤꯡꯒꯤ ꯃꯔꯛ ꯃꯔꯛꯇ ꯃꯇꯠ ꯃꯇꯠ ꯉꯪꯂꯛꯄ ꯏꯁꯩꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯨꯔꯦꯟ ꯋꯥꯡꯃꯗꯒꯤ ꯂꯥꯛꯄ ꯍꯤꯔꯥꯟꯕꯁꯤꯡꯒꯤ ꯅꯧꯅ ꯏꯁꯤꯡꯗ ꯐꯨꯕꯒꯤ ꯃꯈꯣꯟ ꯑꯗꯨꯁꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯌꯥꯝꯕ ꯂꯩꯃꯥꯏ ꯃꯊꯛꯁꯤꯗ ꯐꯝꯗꯨꯅ ꯂꯦꯜꯂꯛꯂꯦ꯫ ꯈꯨꯡꯒꯪꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯏꯀꯨꯝꯂꯛꯄꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯜ, ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤ ꯑꯁꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯉꯝꯗꯕꯒꯨꯝ ꯈꯜꯂꯝꯃꯤ꯫ ꯂꯩꯈꯣꯡꯒꯤ ꯃꯨꯔꯇꯤ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨ ꯂꯂꯣꯟꯕꯁꯤꯡꯅ ꯄꯨꯈꯤ꯫ ꯃꯗꯨꯒꯤ ꯌꯥꯝꯗ꯭ꯔꯕ ꯁꯦꯟ ꯈꯔ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄꯥꯝꯖꯔꯤꯕ ꯍꯤꯡꯕꯒꯤ ꯃꯑꯣꯡꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯈꯨꯡꯒꯪꯁꯤꯗ ꯃꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯂꯥꯟꯕꯒꯨꯝ ꯃꯊꯟꯇ ꯈꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯈꯨꯡꯒꯪꯒꯤ ꯈꯧꯔꯥꯡꯕꯗꯨ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯣꯛꯅ ꯈꯦꯅ ꯍꯔꯥꯎ ꯇꯌꯥꯝ ꯆꯥꯎꯔꯛꯈꯤꯕ ꯃꯄꯨꯟꯁꯤꯗꯣ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯑꯃꯥꯡ ꯀꯩꯔꯣꯏ ꯁꯥꯟꯅꯔꯝꯕ, ꯊꯥꯕꯜꯗ ꯐꯝꯃꯤꯟꯅꯔꯝꯕ ꯍꯩꯅꯧ ꯃꯈꯣꯡꯒꯤ ꯃꯐꯝꯁꯤꯡꯗꯣ ꯁꯪ ꯎꯕꯒꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯊꯪ ꯇꯥꯔꯛꯄꯗ ꯅꯣꯡꯃꯗꯤ ꯈꯪꯍꯧꯗꯅ ꯁꯤꯟꯁꯪꯒꯤ ꯏꯟꯖꯤꯟꯒꯤ ꯃꯩꯈꯨ ꯃꯔꯛꯇ ꯑꯋꯥꯕ ꯇꯥꯈꯤꯕꯗꯨ ꯑꯁꯨꯝ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯨꯔꯒ ꯇꯨ ꯆꯨꯡꯂꯝꯃꯤ꯫ ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯛꯂꯝꯃꯤ꯫ ꯑꯅꯛꯄ ꯇꯣꯔꯕꯥꯟꯗ ꯍꯤꯔꯥꯟꯕ ꯊꯨꯡꯂꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯦ꯫ ꯅꯣꯡꯃ ꯁꯨꯔꯃꯂꯥꯅ ꯍꯥꯏꯈꯤꯕ ꯑꯃ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ "ꯀ꯭ꯔꯤꯁꯅ, ꯑꯩ ꯍꯤ ꯍꯣꯟꯒꯦ, ꯇꯥꯎꯊꯔꯨꯁꯤ"꯫ ꯃꯐꯝꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯦ꯫ ꯃꯔꯝ ꯑꯃ ꯂꯩꯅ ꯅꯠꯇ꯭ꯔꯒ ꯂꯩꯇꯅ ꯍꯤ ꯊꯥꯡꯐꯝꯒꯤ ꯃꯥꯏꯀꯩꯗ ꯀꯨꯝꯊꯕ ꯍꯧꯔꯛꯂꯦ꯫ ꯁꯥꯕ ꯍꯧꯔꯝꯕ ꯃꯨꯔꯇꯤ ꯑꯗꯨꯇꯪ ꯃꯈꯨꯠꯅ ꯄꯥꯏꯔꯤ꯫ ꯂꯩꯈꯣꯝ ꯄꯨꯝꯅꯃꯛ ꯃꯐꯝꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯍꯤꯊꯥꯡꯐꯝꯒꯤ ꯃꯥꯏꯀꯩꯗ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯑꯔꯣꯏꯕ ꯊꯥꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯂꯔꯦ꯫ ꯃꯊꯟꯇ ꯑꯁꯨꯝ ꯃꯑꯣꯟ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯀꯗꯥꯏꯗꯅꯣ ꯆꯠꯅꯤꯡꯂꯤꯕꯁꯤꯕꯨ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕꯅ ꯀꯧꯔꯤꯕ꯭ꯔꯥ? ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕꯅ ꯀꯧꯈꯤꯕ꯭ꯔꯥ? ꯇꯨꯔꯦꯟ ꯇꯣꯔꯕꯥꯟꯗ ꯃꯤ ꯑꯃꯃꯝ, ꯑꯅꯤ ꯑꯁꯨꯝ ꯂꯦꯡꯊꯩꯅꯅ ꯀꯥꯈꯠꯈꯤꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯨꯝꯊꯈꯤꯕꯒꯤ ꯁꯥꯎꯝ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯅꯣꯡꯃ ꯁꯨꯔꯃꯂꯥꯅ ꯇꯨꯔꯦꯟꯒꯤ ꯃꯊꯛꯁꯤꯗ ꯍꯤ ꯇꯣꯡꯗꯨꯅ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯈꯤꯕꯗꯨ ꯃꯍꯥꯛ ꯂꯥꯛꯂꯕ꯭ꯔꯥ? ꯃꯊꯟꯇ ꯑꯁꯨꯝ ꯃꯑꯣꯟ ꯈꯜꯂꯤꯉꯩꯗ ꯍꯤꯔꯥꯟꯕꯒꯤ ꯋꯥꯍꯪ ꯇꯥꯔꯛꯏ, "ꯍꯦ ꯀ꯭ꯔꯤꯁꯅ, ꯅꯪꯕꯨ ꯇꯨꯔꯦꯟ ꯋꯥꯡꯃ ꯂꯥꯟꯒꯗꯕ꯭ꯔꯥ? ꯂꯥꯛꯂꯣꯗꯅ, ꯀꯨꯝꯊꯔꯛꯂꯣ"꯫ ꯃꯊꯟꯇ ꯑꯃꯨꯛ ꯈꯜꯂꯤ, "ꯑꯩꯁꯨ ꯇꯨꯔꯦꯟ ꯋꯥꯡꯃ ꯂꯥꯟꯕ ꯇꯥꯏ꯫ ꯇꯨꯔꯦꯟ ꯋꯥꯡꯃꯗ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕꯅ ꯉꯥꯏꯔꯝꯕ ꯌꯥꯏ"꯫ ꯇꯞꯅ ꯀꯨꯝꯊꯔꯛꯂꯒ ꯍꯤꯔꯨꯊꯛꯇ ꯐꯝꯂꯔꯦ꯫ ꯇꯨꯔꯦꯟ ꯋꯥꯡꯃ ꯂꯥꯟꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯇꯣꯔꯕꯥꯟꯗ ꯊꯨꯡꯂꯨꯕ ꯃꯇꯨꯡꯗꯗꯤ ꯀꯅꯥꯁꯨ ꯃꯥꯕꯨ ꯉꯥꯏꯔꯝꯗ꯭ꯔꯦ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯀꯧꯔꯛꯄ ꯇꯥꯗ꯭ꯔꯦ꯫ ꯇꯞꯅ ꯑꯃꯨꯛ ꯃꯈꯣꯡ ꯊꯥꯡꯂꯛꯂꯦ꯫ ꯑꯃꯨꯛ ꯈꯜꯂꯤ, ꯍꯧꯖꯤꯛ ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯀꯅꯤ? ꯇꯞꯅ ꯂꯥꯛꯂꯒ ꯁꯨꯔꯃꯂꯥ ꯈꯣꯏꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤ ꯇꯣꯔꯕꯥꯟꯗ ꯑꯃꯨꯛ ꯊꯨꯡꯂꯔꯦ꯫ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯏꯁꯩ ꯑꯃ ꯑꯃꯨꯛ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ "ꯀꯗꯥꯏ ꯇꯥꯟꯅ ꯆꯠꯂꯤ ꯅꯪꯅ? ꯍꯜꯂꯛꯈꯣꯅꯦ, ꯏꯅꯥꯛꯁꯤꯗ ꯍꯜꯂꯛꯈꯣ"꯫ ꯑꯊꯥꯞꯄꯗ ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞ ꯑꯇꯤꯌꯥꯗ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏ ꯑꯣꯏꯔꯛꯂꯒ ꯂꯥꯞꯈ꯭ꯔꯕ ꯇꯣꯟꯁꯦꯟ ꯆꯤꯡꯗꯣꯟꯗ ꯅꯨꯃꯤꯠꯀꯤ ꯉꯥꯡꯂꯩꯅꯕ ꯃꯆꯨꯅ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯁꯨ ꯑꯉꯥꯡꯕ ꯃꯆꯨ ꯁꯪꯂꯤ꯫ ꯃꯇꯝꯁꯤꯗꯗꯤ ꯈꯨꯡꯒꯪꯒꯤ ꯃꯧ ꯃꯌꯥꯝ, ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯇꯣꯔꯕꯥꯟꯗ ꯊꯨꯡꯂꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯨꯔꯃꯂꯥ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯍꯔꯥꯎ ꯇꯨꯖꯨꯡ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯇꯣꯔꯕꯥꯟꯒꯤ ꯂꯩꯔꯥꯏ ꯃꯊꯛꯇ ꯑꯆꯤꯛꯄꯗ ꯇꯨꯃꯤꯟ ꯃꯊꯟꯇ ꯐꯝꯕꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯟꯗꯨꯅ ꯅꯣꯛꯂꯛꯏ, ꯀꯔꯦꯝꯅꯔꯛꯏ꯫ ꯅꯨꯃꯤꯠꯅ ꯅꯣꯡꯆꯨꯞ ꯆꯤꯡꯒꯤ ꯃꯇꯣꯟꯗ ꯂꯦꯞꯂꯔꯦ꯫ ꯃꯇꯝꯁꯤꯗꯗꯤ ꯁꯨꯔꯃꯂꯥꯁꯨ ꯇꯣꯔꯕꯥꯟꯗ ꯏꯁꯤꯡ ꯁꯣꯛꯄ ꯀꯨꯝꯊꯔꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯒꯤ ꯇꯞꯅ ꯍꯨꯝꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯍꯛꯆꯥꯡꯗ ꯊꯦꯡꯂꯔꯦ꯫ ꯇꯣꯔꯕꯥꯟꯗ ꯀ꯭ꯔꯤꯁꯅ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯃꯛꯇꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯄꯥꯈꯠꯈ꯭ꯔꯦ꯫ ꯁꯣꯔ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫
ꯈꯨꯡꯒꯪꯒꯤ ꯃꯧꯁꯤꯡꯅ ꯀꯔꯦꯝꯅꯅ ꯅꯣꯛꯂꯝꯂꯒ ꯇꯣꯔꯕꯥꯟꯗꯒꯤ ꯀꯥꯈꯠꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯀ꯭ꯔꯤꯁꯅꯕꯨ ꯀꯧꯔꯝꯗ꯭ꯔꯦ꯫ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯇꯞꯅ ꯇꯞꯅ ꯁꯨꯔꯃꯂꯥ ꯀꯨꯝꯊꯔꯛꯂꯦ꯫ ꯑꯊꯥꯞꯄꯗ ꯂꯥꯏꯁꯪꯒꯤ ꯀꯥꯡꯁꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯊꯦꯡꯂꯔꯒ ꯇꯨꯔꯦꯟꯒꯤ ꯏꯆꯦꯜꯗ ꯏꯄꯣꯝ ꯃꯆꯥ ꯃꯆꯥ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯨꯔꯃꯂꯥꯒꯤ ꯊꯃꯣꯏꯗꯁꯨ ꯆꯩꯊꯦꯡ ꯑꯃ ꯈꯪꯍꯧꯗꯅ ꯊꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯅꯣ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯏꯄꯣꯝꯅ ꯈꯨꯠꯁꯥꯁꯤꯡꯗꯨꯗ ꯍꯟꯅ ꯍꯟꯅ ꯊꯦꯡꯂꯝꯃꯤ꯫ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕꯅ ꯊꯜꯂꯝꯃꯤ꯫ ꯏꯁꯤꯡ ꯄꯨꯟ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯔꯕꯥꯟꯗ ꯀꯥꯈꯠꯂꯛꯄꯗꯁꯨ ꯀ꯭ꯔꯤꯁꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯂꯩꯉꯣꯏ ꯃꯊꯛꯇ ꯊꯥꯡꯕ ꯁꯨꯔꯃꯂꯥꯒꯤ ꯈꯣꯡꯊꯥꯡꯒꯤ ꯃꯈꯣꯟ ꯀ꯭ꯔꯤꯁꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯂꯥꯛꯏ ꯍꯥꯏꯕ ꯈꯪꯈꯤꯗꯕꯅ ꯀ꯭ꯔꯤꯁꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯦ꯫ ꯍꯤꯗꯦꯟ ꯇꯥꯐꯝꯒꯤ ꯂꯝꯕꯤꯗ ꯁꯨꯔꯃꯂꯥ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯕꯨ ꯀꯧꯗ꯭ꯔꯦ꯫ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯀꯣꯏꯔꯥꯎꯅꯕꯤ ꯃꯤꯠ ꯑꯅꯤꯗꯨꯅ ꯀ꯭ꯔꯤꯁꯅꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯦ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯁꯨꯔꯃꯂꯥ ꯇꯣꯔꯕꯥꯟꯒꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ 4-5 ꯊꯥꯡꯂꯕ ꯃꯇꯨꯡꯗꯗꯤ ꯃꯥꯕꯨ ꯀꯔꯤꯅꯣ ꯑꯃꯅ ꯈꯥꯝꯕꯒꯨꯝ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯒ ꯀ꯭ꯔꯤꯁꯅꯕꯨ ꯀꯧꯔꯛꯂꯦ꯫ "ꯍꯦ ꯀ꯭ꯔꯤꯁꯅ, ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ?" ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯒ ꯈꯪꯍꯧꯗꯅ ꯄꯨꯛꯅꯤꯡꯗ ꯍꯔꯥꯎ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯀ꯭ꯔꯤꯁꯅ ꯍꯧꯒꯠꯂꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯂꯦꯞꯂꯦ꯫ ꯅꯛꯁꯤꯜꯂꯛꯂꯒ ꯁꯨꯔꯃꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯊꯟꯇ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ?" ꯉꯥ ꯐꯥꯕ ꯗꯨꯝꯁꯤꯡꯅ ꯃꯇꯝꯁꯤꯗꯗꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅ ꯍꯜꯂꯛꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯟ ꯈꯣꯡꯅꯨꯡꯗ ꯃꯇꯠ ꯃꯇꯠ ꯉꯪꯕ ꯃꯌꯦꯛ ꯈꯪꯗ꯭ꯔꯕ ꯏꯁꯩ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯗꯨ ꯁꯨꯔꯃꯂꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯔꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯇꯨꯔꯦꯟ ꯋꯥꯡꯃꯁꯤꯗ ꯅꯪ ꯏꯁꯩ ꯁꯛꯄ꯭ꯔꯥ? ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯪꯅ ꯇꯣꯏꯅ ꯁꯛꯈꯤꯕ ꯏꯁꯩ ꯑꯃ ꯇꯥꯈꯤꯕꯒꯨꯝ ꯇꯧꯏ." ꯁꯨꯔꯃꯂꯥꯗꯣ ꯍꯥꯏꯔꯞ ꯅꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯍꯥꯏꯗ꯭ꯔꯦ꯫ ꯃꯊꯟꯇ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, "ꯑꯩꯗꯤ ꯏꯁꯩ ꯁꯛꯈꯤꯗꯕ ꯀꯌꯥꯗ ꯀꯨꯏꯔꯛꯂꯕꯅꯣ? ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯂꯒ ꯊꯃꯣꯏꯁꯦ ꯀꯌꯥꯗ ꯅꯨꯡꯉꯣꯟꯈ꯭ꯔꯕ." ꯁꯨꯔꯃꯂꯥꯅ ꯀ꯭ꯔꯤꯁꯅꯕꯨ ꯁꯝꯕꯤꯗꯨꯅ ꯊꯣꯡꯒꯥꯟꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯁꯈꯤꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯃꯅꯥꯎꯅꯨꯄꯤ ꯁꯨꯔꯃꯂꯥꯅ ꯃꯥꯕꯨ ꯎꯁꯤꯠ ꯊꯑꯣꯏꯗꯗꯨꯅ ꯉꯁꯤꯁꯨ ꯀ꯭ꯔꯤꯁꯅꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯁꯥꯎꯔꯦ꯫ ꯁꯦꯈꯔꯒꯤ ꯃꯌꯥꯝꯕꯅ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯂꯒ ꯁꯪꯒꯣꯟꯗ ꯁꯟꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯁꯈꯤꯅ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯈꯠꯂꯛꯄꯗ ꯃꯍꯥꯛ ꯑꯃꯨꯛ ꯌꯦꯡꯊꯣꯛꯂꯛꯂꯝꯃꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯁꯤꯗ ꯏꯃꯨꯡꯁꯤꯗ ꯂꯥꯟ ꯊꯣꯛꯂꯦ꯫ ꯃꯆꯦ ꯁꯈꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯕ ꯁꯛꯄ ꯍꯧꯔꯛꯂꯦ꯫ ꯁꯈꯤꯅ ꯍꯥꯏꯔꯛꯏ, "ꯍꯦ, ꯅꯪꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣꯅꯦ? ꯅꯪꯒꯨꯝꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯎꯖꯔꯛꯇ꯭ꯔꯤꯅꯦ꯫ ꯑꯁꯨꯛ ꯇꯧꯉꯝꯕꯤ ꯅꯨꯄꯤꯁꯤꯕꯨ ꯂꯩꯔꯤ ꯃꯈꯩꯗꯤ ꯏꯃꯨꯡꯁꯤ ꯁꯨꯛꯏꯪ ꯏꯪꯉꯨ ꯌꯥꯔꯣꯏ꯫ ꯍꯦ, ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯍꯥꯛꯊꯛꯁꯤꯗ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯂꯕꯅꯤꯅꯦ." ꯁꯨꯃꯥꯡ ꯃꯇꯣꯟꯒꯤ ꯂꯝꯕꯤ ꯃꯆꯤꯟ ꯑꯃꯗ ꯊꯩꯖꯤꯟꯗꯨꯅ ꯀ꯭ꯔꯤꯁꯅ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯨꯔꯃꯂꯥꯅ ꯏꯁꯤꯡ ꯄꯨꯟ ꯄꯨꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯏꯃꯨꯡꯒꯤ ꯃꯥꯏꯀꯩꯗ ꯆꯪꯂꯛꯏ꯫ ꯃꯆꯦ ꯁꯈꯤꯅ ꯆꯦꯟꯊꯣꯛꯇꯨꯅ ꯁꯨꯔꯃꯂꯥꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯁꯈꯤꯅ ꯈꯪꯏꯟ ꯏꯟꯕꯗ ꯃꯀꯣꯛꯇꯒꯤ ꯏꯁꯤꯡ ꯄꯨꯟ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯀꯥꯏꯔꯝꯃꯤ꯫ ꯁꯨꯔꯃꯂꯥ ꯍꯟꯗꯛꯇꯤ ꯃꯈꯨꯠ ꯍꯟꯈꯤꯗ꯭ꯔꯦ꯫ ꯃꯆꯦ ꯁꯈꯤꯅ ꯃꯁꯝ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯍꯟꯕ ꯂꯩꯇꯅ ꯐꯣꯏꯔꯝꯃꯤ, ꯂꯥꯎ ꯈꯣꯡꯂꯝꯃꯤ꯫ ꯀ꯭ꯔꯤꯁꯅꯗꯨ ꯇꯨꯃꯤꯟꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯁꯈꯤꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯦ ꯏꯕꯦꯝꯃ ꯁꯈꯤꯕꯨ ꯈꯥꯝꯂꯔꯦ꯫ "ꯃꯤꯃꯥꯟꯅꯕ ꯉꯝꯗ꯭ꯔꯕ ꯅꯪꯅꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯃꯨꯡꯁꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕꯅꯤꯅꯦ꯫ ꯍꯥ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕ?" ꯁꯥꯎꯅ ꯆꯩ ꯊꯥꯡꯗꯨꯅ ꯈꯪꯏꯟ ꯏꯟꯕꯗ ꯀ꯭ꯔꯤꯁꯅ ꯈꯣꯡ ꯂꯝꯕꯤꯒꯤ ꯁꯨꯃꯥꯡꯗ ꯊꯥꯔꯤꯕ ꯅꯨꯡ ꯃꯊꯛꯇ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯂꯥꯏꯕꯛꯅ ꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯀꯣꯛ ꯉꯥꯎꯈꯤꯗꯨꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯑꯁꯣꯛꯄ ꯃꯐꯝꯗꯨꯗꯒꯤ ꯏ ꯖꯔ ꯖꯔ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯞꯄ ꯉꯝꯈꯤꯗ꯭ꯔ ꯃꯥꯜꯂꯦ ꯑꯃꯨꯛ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯁꯨꯔꯃꯂꯥ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯄꯥꯈꯠꯂꯝꯃꯤ꯫ ꯆꯦꯟꯁꯤꯜꯂꯛꯇꯨꯅ
Krishnabu kongkhatlame. Khudakta mache Sakhina Surmalabu chai thangduna phuba horaklame. Aduga Surmalabu induna pukhraga magi kada thonglan sinduna thamlamle. Surmalana thongnawdagi Krishnabu yenglaga yamna kaplamme. Matai ibungo sensillaktuna koksetki phi lauthoklaga thokliba I adu taithoklame. Krishnana wahai amattasu haidana tuminna leplamme. Phigi machi khara segairaga asokpadu yetsilame. Sakhina imungdagi ising putoktuna Krishnagi makokta tharamme. Matai ibungona Krishnabu mangonda pusillaktuna ngaihak phamthahalame. Ngaihak adumna haukraba matungda Krishna haugatle. Aduga tuminna thongangi maikaida thokkiramme. Matai ibungo su satkiduna Krishnabu sambiduna thukminna khirame. Krishnana tapna satkibadu yengna thongnawgi manungda Surmala yamna kaplamme. Torbangi maikaida Matai ibungona sambiduna Krishna satkre ukhidre. Madugi matung tarakpada Surmalado pothapam khanglamde. Achikpada tuminna he kaplamme. Mahaki matau uraga Shekhar yamna nungairamde. Tapna numit takhiramme. Surmalana tuminna walang amatta ngangdana imungi thabak numlamme. Madu yengduna Shekhar su tuminna phamlamme. Matam sangna naisinduna lairaklaba wahang amana Shekharbu hanjin otlamme. Shekharda ahan oiraba makuboki awabasu kham thengna phawramme. Maikai amada Surmalabu thamoi sengna nungsiramme. Amaromdana khungangi kholaw adubu sukiramme. Chayetnaraba punsigi wahang aduna mahakpu pothapam khanghallamde. Surmalabu kauksillaga manakta phamhalle. Mawon mayam ama khalluraga Shekharna tapna hairei. Haujikti ai kari tawni masi yamna lure. Maikai pumnamaki kholaw ithaksida loina tarare. Surmala nang ngasidi sengna hayo. Aibusu kigano. Wahang ngasigi asengba pakhumduna aina khungang thadokpagi awabadu kawhansano. Makha tana haikhidre. Karigumba kharadi haidokpa ngamkhidabagum tuminna laikre. Koiraunabi nungsirabi mit aniduna Shekhargi maithongda yenglakle. Aduga karisu haidana tuminna laire. Shekharna amuk makha tarai. Nangna haujik Krishnabu karamna nungsire. Nangdi yum palabini. Aihak nangi napuroibani. Pumnamak nahak loina khanglabani. Ngasi phawbasida aigi asengba thajabadu nangi nafamda lairi. Nang sengna khumu. Khangba ngamdraba pigi ichelna tuminna Surmalagi mitlu anidagi jara chentharaklamme. Wahang adugi pakhum karino khanglamde. Shekhargi wahang asida inauna mathanda khanba haurakle. Wafam masidi asuk kuibasi amukta su khalluba laikhide. Masidi ai karisu khangde. Taibang miron tadringaidagi hauna itin tinsinnaduna sauraklaba punsi asigi lipun asidagi nanthokpa ngamdriba asi khaktani aina khangbadi. Pisak piklingaidagi aina mabu kayada nungsijarakpa. Karamba nungsibana papki lambida chingliba. Karambana puinagi nungsiba. Wahang amadagi wahang sama mathanta amuk hangjarame. Ngasidi Krishna kanano, Shekharna kanano. Adubu mayamasigi pakhum amattasu mathanta puthokpa ngamlamde. Surmala phumungnaramme. Marak asida Krishnagi wahai kharadi amambada thangmai pusillakpagum khangning ningsinglaklamme. Nang napuroibagi seba thamoi sengna taurabadi madu tanna nungaigani. Madu nangi dharmani. Pumnamak mangonda katho'o. Haujikti khanba makai khalluraga pakhum amattasu piba ngamdre. Mapuroibagi maphamda masing lakngamdraba pap langsinlure. Mapuroibabu thawoidabasi dharmagi thawongdadi khwaidagi chawba papni. Haujikti haidokpa ngamdana
mathanta khalame. Punsi sida nahak kumba ipuroiba phangjaramdrabadi ai norokta soidana taramgani. Nahakna aibu kayada nungsina ngakpiriba. Asumna khalluraga Shekhargi makhong konduna kaple. Aduga hairei pumnamak asi ai karisu khanglamdre. Tapna laukhatpiraga Shekharna hairei. Surmala nang amuk hanna Krishna khoida chatlagano. Mahaki haksang thuna phanaba aina yengsingani. Khungang thadoklamdaisida leihaugadaba singa saungnaba chumde. Wafam singse ai loina khangle. Numidangi chak ising loisillaga mapuroibagi pothanaba thaurang taure. Mapuroibana tungkhraba thengjillaklaba phawbada Surmaladi tumthaba yadana tuminna hiptuna leirame. Yasanglakpa matamda mapuroibana haikhiba wahaisingdo mathang ningsinglaklamme. Mahak luhonglabi yum palabini. Wafam asina mabo mahusagi wakhandagi tongana inthokpagum khalamme. Haukraba punsido amuk hanna hanjinba yararoi. Asumna oirakani khanghaudana thokraba punsigi thaudoksing adugidamak ningamdaba phawramme. Madugi matungdadi haugattuna phamle. Mitlu anida pina thumna sintharame. Khungangi mafam khuding ichik chikre. Ahing adu phajana tungkhun talamme. Amuk tapna phamungdagi haugatle. Aduga nongpoki thongnawdo tapna hangdoklamme. Yumgi mathakta tha thoklamme. Madugi mangana khungang asi mamli ngalhallame. Hithang phamgi maikai tamna yengloi. Upal wapal singduna musuk muna tuminna leplamme. Tonsen singsangna lapna amambada mapai ama oina lepli. Pumnamak aduna awaba hapkatlamme. Thongnaw tapna thingjillamlaga mapuroibagi manakta leplare. Shekhardi nungaina tumthari. Khanghaudana lakpa nonglei nungsitkumba wahang khara aduna punsigi chatnabisingdu puraktuna masak taklabagum khalamme. Ngasidi mahakpu kadaidano humduna puba horaklamme. Krishna busu asum lapna humdokhibagum khalamme. Tebandagi che kolom laukhatle. Taraktriba pirangna mitluda thumna sillakle. Hakthengnana mahusagi mataugum Krishnaga naknaba phanglaroidaba matamsida Krishnadagi kainabagi yathang amatang nininglamme. Punsigi lapthoknaraba tungsida ahanba oina Krishnagi maphamda ire. Krishna karigumba matamda wakhal lamuknaraklaba kanda nangbu urai. Mikup khudingi nangi inglaba saktamduna mahusagum imangsida chap leple. Adubu ningjaba asigi wangmada karino amana aibu lapna inthokpire. Nang haiba ngambra mahusagi leithup leikoi leitraba achamba punsido amuk halaklaroidra. Pumnamakki pothapham nangonda oiri. Aigisu matam kuina puja taurakpa nangtani. Takpiro aigi pothapham aibu kari tausigene. Taibangsida mina mibu iratnai. Mana ningjabagi matung ina lai makum puja taunai. Pumnamakki maphamdadi nang kari oiramgani ai karisu khangde. Adubu aigi iphamdadi nangbu kari oina lausige. Nungayai phaba taruba miyoibagi phidam napham saiwan khudingmak nahak oina loina urai. Nangna aibu waraubagum asuk kuibasi inthokpiraga ai karisu pamlaktre. Haukraba matamda ukhiba nangi chamlaba minokto amuk hanna uba phangani thajaraktre. Taibangi chatnaronda aina nangbu karina naning thungangani. Isana isagi hongdokpa yadraba phibamse ngasidi khanglakle. Aihak upai leitrabi amma oiramle. Nangi naphamda aihaki thawai leikre. Kuiraklaga ai wabana leifam khanglaktre. Nangbu ningjaragata awaba sigi nanthoknaba upai oirakli. Mapoksi magidi nangi laman tolamlabani. Malem sida koina chattuna thidunasu nangumba phanglaroi. Thawai haksang leijaba katlabasu pielaroi. Ningjaba sina nongma taibang phawraklaga mikup amatasu nangi nakhong thamban soktuna
ꯁꯦꯕꯥ ꯇꯧꯅꯤꯡꯂꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ? ꯇꯨꯃꯤꯟ ꯈꯥꯡꯕꯁꯤ ꯅꯠꯇꯅ꯫ ꯅꯪ ꯑꯩꯕꯨ ꯇꯁꯦꯡꯅ ꯀꯥꯎꯊꯣꯛꯄꯤꯔꯣ꯫ ꯑꯩꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯜꯂꯒꯅꯨ꯫ ꯍꯦ ꯀ꯭ꯔꯤꯁꯅ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯅꯄꯥꯎꯗꯣ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯗꯕ ꯑꯣꯏꯔꯁꯅꯨ꯫ ꯍꯦ ꯄꯨꯛꯐꯕ, ꯑꯩꯅ ꯅꯪꯕꯨ ꯀꯔꯝꯅ ꯅꯨꯡꯉꯥꯏꯍꯟꯁꯤꯒꯦꯅꯦ? ꯑꯩꯕꯨ ꯍꯟꯅ ꯍꯟꯅ ꯉꯥꯛꯄꯤꯌꯨ꯫ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯤꯖꯅꯤꯡꯕꯗꯨ ꯅꯤꯖꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩ ꯀꯔꯤꯁꯨ ꯅꯤꯔꯔꯣꯏ꯫ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯗ ꯏꯁꯣꯔꯅ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯅꯪꯕꯨ ꯂꯝꯖꯤꯡꯕꯤꯔꯁꯅꯨ꯫ ꯏꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯑꯩꯍꯥꯛ ꯁꯥꯟꯇꯤ ꯂꯩꯅ ꯄꯨꯟꯁꯤ ꯂꯦꯜꯂꯒꯦ꯫ ꯑꯩꯕꯨ ꯑꯁꯤꯔꯕꯥꯗ ꯄꯤꯕꯤꯌꯨ꯫ ꯅꯍꯥꯛꯀꯤ ꯁꯨꯔꯃꯂꯥ, ꯇꯨꯔꯦꯟ ꯋꯥꯡꯃ꯫ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯔꯇꯟꯕꯨ ꯍꯧꯗꯣꯛꯂꯒ ꯆꯤꯊꯤꯗꯨ ꯀ꯭ꯔꯤꯁꯅꯗ ꯄꯤꯍꯜꯂꯨꯔꯦ꯫ ꯍꯜꯂꯛꯄꯗ ꯁꯨꯔꯃꯂꯥꯅ ꯇꯨꯃꯤꯟꯅ ꯀꯧꯁꯤꯜꯂꯒ ꯔꯇꯟꯗ ꯍꯪꯉꯤ, ꯀꯔꯤ ꯍꯥꯏꯔꯛꯏ? ꯀꯅꯥꯅ ꯎꯍꯧꯏ? ꯅꯥꯛ ꯑꯣꯏ ꯌꯦꯠ ꯑꯃꯨꯛꯇꯪ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯔꯇꯟꯅ ꯍꯥꯏꯔꯛꯏ, ꯃꯊꯟꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯥꯕꯣꯛꯅ ꯏꯪꯈꯣꯜꯗ ꯀꯔꯤꯅꯣ ꯑꯃ ꯊꯥꯍꯧꯏ꯫ ꯆꯤꯊꯤ ꯑꯗꯨ ꯑꯩꯕꯨ ꯄꯥꯎ ꯍꯥꯏ꯫ ꯑꯩꯗꯤ ꯄꯥꯕ ꯍꯩꯇꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯤꯁꯅꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯔꯇꯟꯒꯤ ꯋꯥꯔꯤ ꯂꯦꯞꯈ꯭ꯔꯦ꯫ ꯁꯦꯈꯔꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄꯗ ꯔꯇꯟꯗꯨ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫